Akeswani Imphal, Wahengbam Washington na pau pajeri, ahanbada maruiba pau. Manipur Kundaminari Basingmi Tami Aniki Nungsi Chanabagi Mari Hena Chesan Liba, Mera Housong Bay Tauram Ngasi Pangtokli. Loktak Pat Yokanabagi Pandam Dangasi, Loktak Degi Palan Tauram Pangtokli. Chief Election Commissioner Gyanes Kumar Nahairi, Laibak Sinbatungbada Special Intensive Revision Chatanaba, Commission Warep Laure Amasung, Global Fintech Fest ki Taruk Suba Edition Ngasidagi Mumbai da Horagani. Manipur Kundaminariba, Singmi Tami, Anigi Nuksi Chanabagi Mari Hena Chesan Haliba, Mera Housong Bay Tauram Ngasi Pangtokli. Mapung Webe Tauram, State Level Organizing Committee na Sinduna, Imphal Gisana Konunga Masung Itiasik Oerba Kanglada Pangtokli. Haujikayu, Raja Sabaki MP Su Oeriba, Ningtau Leshem Bachana Jaubuna Lucingduna, Singa Masung Tampaki Miam Gyo Kongchat Ama, Sana Konungdegi Kangla Pawachat Ki. Groups are singing Commission Amatanga, customary festival or Mera Housong Hariba Torum Adu, Masi, Lama of Aitiasik Oerba, Imphal ki Kanglada, Men Tongba, Yankong Tambana Singba Tauram Sing, Nat Yoiba Mausagi Sanarak Pamong the Pangtokani. Numijung Bamatunda, Kudol Port Pinaba Amadi, Nat Yoiba Jagoi Sigi Tauram Singchu Pangtokani. Palan Tauramasi Yauna Bagite Lakpa, Village Sip Amana, Asumna, Hai. I call Puchanaga, Puchamnaraga, Garibumakara, Tokabra, Hanjanini. Amasung, Nasiki, in Miriba, Ponamaki, Pugning Jabapamse, Haukiba, Dudi, Yaribamaki, Kaupoknaraga, Anova Manipur Kidama, Imalika Kidama, Anova Lambi, Forum, Yatminarva, Matam, Oire, Haina Logi. Numitesiga Mari Lainana, Lucingba Kayana Miam de Yapa Paujel Piri. Rajapal Ajoy Kumar Bhala Namhaki Paujel the Hai, Sahi Lisang Sina Pangtok to Nalakpa Mera Hosung Bagi Kumayasina, Rajasi the Kundari Batongan Tongan Bapurup Singi Marakta Lainariba, Nungshi Shanaba Madi Amatoy Bagi Lipun Nadubu Mashatakli. Kumayasina Lakpada, Santi Label Lamdam Ama Oina Nambapuna Wasak Lominarachi Hainasu, Rajapal Namhaki Paujel the Hairi. Manipur Bidhan Sabha Adaksha, Tokchom Chatabratana, Hai. Kumayasina, Aikoi Machel Marakta Lainariba Mari Hena, Sesinaba Amadi, Tungi Mirolna, Nungshinaba Masung Santi Oina Leminaba, Oirasanu. Social media da, Piba Paujelda, Hanagi Mukhamantri Nongtomban Biren Singna Hai, Mera Housung Bakumayasi Manipur Tongan Tongan Bakanglup Singi Marakta, Machin Manau Oiba Masung Apun Bagi Saktam Sagat Bakumayamani. Kumayasina, Aikoi Machel Marakta, Kenaba Kaya Kokhanduna, Singa Masung Tampaki Marakta Nuksishana Bagi Mari Hena Chesinba Oirasanu Hainashu, Siribiren Namahaki Paujel the Hairi. BJP Manipur Pradesh ki President, Kshetrimayum Sarda Debinasu, Numit Asiga Mari Laina Namiam de Yapa Paujel Piri. Awang Nopuk Lamdam ki Kwaidigi Chauba, Tumhi Chendaba Pat Singi Madungda Ama Oiriba, Loktak Pat Jokat Nabagi Pandam Nangasi, Loktak Degi Palantoram Pangtokli. Loktak Lake Development Organization Thanga na Sinduna, Kuntrata Rukshuba Loktak Degi Palantoram, Thanga Part 1 gi Loktak Lairembi Lampakta Pangtokli. Center for Rejuvenation of Loktak Lake, Watershed and the Wetland Moirang na Sinduna, Ahanba Loktak Degi Palantoram Chu, Moirangi, Ombanuratel Road to Pangtokli. Palantoram Machigi Sarukama Oina, Loktak Pata, Ngamacha Thadaba, Loktak Ran Namadi, Hiang Tanabana Singba Pangtokli. Sewa Tradition of India, Bharatiya Sewa Parampara, a Northeast Perspective Highway Hiramda Numidini Chatagadaba, Malem Githaki Seminar Amangasi, Manipur University ki Court Hold the Pangtokani, College Development Council, Manipur University, Sewa Bharati Purbanchal, Sewa Bharati Manipur, Amasung, Manipur Sewa Samiti Amadi Intellectual Forum of Northeast Manipurna, Punna Sinba Thoramasida, Scholar Kayanasi Patokani. Sandel Jilagi Multi-Purpose Holder World Habitat Day Amasung Humbudrama Shuba Wildlife Week ki Palantoram Pangtokre. DFO Sandel na Sinba Thoramadugi Sarukama Oina, Lamlaki Sa Use Kanduna, Umang Wamang Yokat Nabagi Paujel Puba, Miamgi Kongchat Amachusat Ki. Nat Sankritan gi Mahayagya Kuntrani Toishuba,
Kritan Seva Lisingani Kunmanga, Nasi Imphal ki Kwa Ketel Ngana Pitongda Loshilagani, Golapi, Nat Sankritan Academy Nasin Bethauramashida, Nat Sankritan Mahayagagi, Lecture cum Demonstration Pangtokli, Tabi Pawashi, Akas Bani, Imphal Dagini. Chief Election Commissioner Gyanes Kumar Hairi, Laibak Sinba Tungbada, Special Incentive Revision SIR Chatanaba Commissioner Warep Laure. New Delhi the Paugimi Pama Madam Hagnahai, Raja Madi Union Territory Kudimakta, Pan India, SIR Lehanaba Tabak Paikali. Election Commissioner Masiyakanaba Tarik Amalep Laga, Lautok Lagani. Election Commissioner SIR asi Bihar Sathaki Madugi Paul Oina voter list tagi Sikiba Ain Kaiba Mong da Lebak asida Changlakpa Mioi Amadi duplicate voter ID card sing Pairamba Punna voter lak Humpumapal Gimaming Katakibani. Uparashtrapati amasung Rajya Sabha Chairman CP Radhakrishnan na Upper House Chairman Oina Sangsat ki mihut singa Haunabi matung ina Ihan Hana Wariwatai Sanaba Oina Ngasi Birosh Dol Sing Yauna Tongan ba Dol Singi Sabagi Lusing ba Singami Pampangtokani Matang Tadagi Hauraba Yai Hairiba Sangsat ki Ningtam Mipam Gimangoina na Mipam Madu Pangtokadabani Mipam Maduda Lakliba Ningtam Mipam Ningtina Pangtokpangamna Bagi Matangda Lusing ba Singa Wari Shanagani Global Fintech Fest GFF ki taruk suba edition ngasidagi Mumbai da horagani festival asi haudokpagi thoramda kendrigi selthum mantri Nirmala Sitaraman chucharuk yagani kumchi chahi ki festival asi ki themdi selthum gilamda AI siznaduna hena phaba malem ama ohenba haibashini Pradhan Mantri Narendra Modi amasung United Kingdom gi Pradhan Mantri Keir Starmer na GFF ta lakliba sagol senumita keynote address pigani Lusing bani na udyok ilam da khang hairaba miyoi sing policy makers sing amasung innovators sing suwari shanagani kumsi jahi gi mifam asigi thoidok hendoka puning chingsiningai oiba wafam amadi NPCCI amasung Nvidia Bharat AI Experience Zone ohenba haibasina oiri Thoramasida exhibitor samri henbana khwaidigi anauba fintech ki thawang sing utpa achauba mela amasu pangtokani Pradhan Mantri Narendra Modi na hairi Maharishi Balmiki na takpi tambiramba kaya aduna tungi mirolgi gyan loksing oigani. Laibak asigi mapam kaya da ngasi Balmiki Jayanti gi thoram pangtok nari. Ramayan bu iramba Maharishi Balmiki asi adi kabi natraga Sanskrit lon gi ihan hanba kabi hai na sukhangnai. Numidasiga mari lainan social media da thagat pawarol da Sri Modi na hai Maharishi Balmiki senglaba wakalon singaduna mama ngaidagi hauduna laibak asigi khunai amadi imung manungda sauna ithil piduna lakli Rashtrapati Draupadi Murmu nasu Maharishi Balmiki Jayanti ga mari lainana laibak asigi miyamda yaipa paujal piri social media da thagat pawarol da Rashtrapati na hai mahang iramba Ramayan na Mioiba Kunaida, Bhagavan Sri Ramgi, Pungning Tawanigai, Oiraba Wari Li Bagaloinana, Pidam Napam Oiraba Punsigi Magun Adubusu Takli. Maharishi Balmiki asi, Laibak asi, Sanskriti Yumpam Tolamba Mio Singi Marakta Amani Haina Singtara Duna, Miam Namaki Wakalon Induna Satkani Haibagi Asasu, Rashtrapatina, Pongdokli. Rapid Action Force Linkatiba Kumon Mitangasi, Kendragi Grehemantri Amit Shahana, Force Asigi Personnel Singda Yaipa Paujal Piri. Social media da Tagat Pawarol da Sri Shahana Hai, Force Asina, Laibak Asibungak Senbagi Atsoba Yumbi Ama Oiduna Lakli Amasung, Toidok Hendokpa Tauna Mani Katok Pagaloinana, Matau Masakangna, Pangtok Pagi, Pidam Napam Amasu Oiri. Matau Pangtok Pada, Tawaina Ponta Oikraba, Force Asigi, Tauna Parva Personnel Kaya Adugi Mapam Dasu, Sri Shahana, Ikai Kumnaba Utli. Lagliba Bidhan Sabha Mikhalda Mirep Oigadaba Aam Admi Party AAP gi Mirep Taramathoi gi Ahan Balis Lautokre. Aroibada, Maroiba Pau, Amukhanna. Manipurda Kundaminari Basingmi Tami Anigi Nuksi Chanabagi Mari Hena Chesan Nahaliba, Mera Hoksongbai Thoram Ngasi Pangtokli. Loktak Pat Yokatnabagi Pandam Dangasi, Loktak Degi Palan Thoram Pangtokli. Chief Election Commissioner Gyanes Kumar Nahairi, Laibak Sinba Tungbada, Special Intensive Revision Chatanaba Commissioner Warep Laure Amasung, Global Fintech Fest ki Taruk Suba Edition Ngasi Degi Mumbai da Hauragani, Paulo Jare.